Churachandpurda Pangfuda Funare ama Sire khara sokle thasiki amada Home Minister Amit Shahna jelauduna New Delhi da pangthokkiba Manipur gi security gi phibam review tawba mifamda Kuki jo singna taliba separate administration piroi haina phongdorakkibaga loinana thasiki 13 da ministry asigi advisor North East AK Misrana Churachandpurda chatuna wafam aji phongdokluraba matung thasiki 13 tagi hauraduna Churachandpurda khunda minarakba Marama song Jomi Purup Singi Marakta Tengkang Kayarta Pangfuda Funabadagi Miyo Ema Lekidre Aduga Karana Sopan Nangkre. Nakalani ki Marakta Mungnarakpadagi District Administration Amasong Churachandpur Police ki Maike Degi Akanbat Section Tarang Sing Lokai Krahiri. Jomi ki Makada Labor Organization Sing Kadai de Laikrage Marshina Saikoda Bunker Shakre Hairi. Manipur ki Hanagi CMN Biren Singhada BJP Manipur ki Nauna President Haplkpa yana leire haudik hangduna leiriba Manipur gi CM ama hana matik saba MLA singdagi khallaba matung ex CM Biren bu nauna BJP Manipur Pradesh ki President haplagani haibagi thajaba yaba paw amana phongdurakli yausang manungda thokba accident ama Sire Kaksing District Waikhong Police Station gi manung chana Elangkhang Popida thasi gi 15 da thokiba lambi gi khudongtiba thodok amada naha ama lekhidre ahal amana sokre lekhidaba naha adu Imphal West gi manung chana leiba Samura oinamdagi Naurem Tomtingan by Elias Langam Sei Kunmathoi Apokpa Muhindro Kawi aduga athokba miyo aduna Elangkhang Popidagi Yendremba Muhindro Kawi thodok thobamdagi phangba pauna hairibadi lekhidraba Tomtingan ba Yama R15 tongduna lakibani soklaba Muhindro na Pulsar 180 tongduna lakibani hairiba bite ani asi Indore Burma Sugunu Road ta lakpada thengdinabadagi laibaktiba thodok adu thokibani Tomtingan badi sokpadagi Kakchingi Tiban Hospital da laikananabagi damak purakpada hospital yorokpa matamda sina purakle haina doctor na phongdoraki aduga asokba Muhindro na Imphal gi hospital amada makhata na layang chathari haina pawasina makhatari Border Pillar 76 manaktagi UG ani khulaya konana fare ngasi numidang Manipur Police Control Room dagi thadorba chirol amagi matungina ngasi security force na Border Pillar number 76 ki manak Technopal district ki mafam amadagi Pripak Progi Keder Laistram Tomba Sai Kuntaret Wangding Amasung KYKL gi Keder Yumnam Rakesh Maitai Sai Kuntrahomdoi Wabaga Yangbi Mamang Fare Hairi Makoidagi 5.56 mm gi MLG ama magazine ahom LMG gi magazine drum ama Marusa maga Maudra Mari AK-56 rifles ama magazine ani Marusa maga kunmanga AK rifles ki bayonet ama charger ka konana Motorola wireless set ama ammunition pouch ani combat dress ani rifle sling ani amasong jungle chu ani recover tawre hairi amaromda KCPCT Maitai gi khumukcham ibomcha Elias Thabungton chahi nimpu taret yauna mioi ahum M20 gi pistol amaga konana fare hairi Churachandpurda Kuki amadi paite sauna khuthoknare misimina yaure tuibongda lairamba Kuki sing paktaknana paite singna tanthokkhre Haukiba lising ani kulhumdoi gi me ahumdagi thorakiba irangna maram oiraga state sida tangdu leita daba phibam leirakiba adugi matung tarakpada hauji Churachandpurda Kuki amasung paite ani gi marakta nakpak tanaduna khuthoknarakpadagi asi ana acho open kaya ama yaunare thoklibi irang laksinaba honabada state lengangna matang kaktana curfew lakthokiba loinana internet ban thausinkre Cherak sida Churachandpurda leiriba kanglup ani gi marakta chauna nakpak tanaduna khuthoknabagi thodoktu lepinaba Kuki MLA singna appeal tawrakli mapung oina Churachandpur town asi paite singna namna khundabaga loinana dominate tawba area ni paite singna dominate tawba area da Kuki amadi marsina makoina puningba maikaida punaba honaba yaroi habasi paite singi phiremni asumna paite singi oiba achetba phirem ama lawrakpadagi Churachandpur gi tuibongda khundaraga leiramba Kuki khudingmak tuibong thadokuna chatkadabani haina paite singi quick notice pirakpadagi tuibongda leiramba Kuki pumnamang mafamdu thadokuna chenakhre hairi Chairak chida ngasi Kuki MLA taruna thorakpa chirol amada Churachandpurda thokliba thodok asi yana laibaktiba thodok ama oibaga loinana santi hanjelaknaba appeal tawrakli Manipur yauna state marigi delimitation tawnaba Supreme Court na center da thahungi matam pikre Arunachal Pradesh, Nagaland, Assam amasong Manipur gi oina delimitation thabak pangthoknaba Supreme Court na center da thahungi matam pikre
President of Indiana state-sing asigi delimitation thabak taunaba kumda 2022 da khangankhrabasu delimitation gi thabak center na paikhalaktabadagi state mari asigi apunba delimitation demand committee na athuba matamda delimitation thabak tauhanbinaba Supreme Court da tharakpa wakat amagi matangda Chief Justice Sandeep Khanna na lusingba Division Bench amada hearing chathari hearing aduda center gi maikaida lepliba Solicitor General Tushar Mehta na state ahum asigi delimitation gi matangda matam khara center da pibinaba haijaki loinana delimitation gi thabak pangthoknaba Arunachal Pradesh amasung Nagaland gi oinadi consultation gi thabak chathari adubu Manipur gi oinadi hauji state asida leiriba irang achina thabak laukhatpada khudongchadaba mayoknabani hainasu Apex Court asida thamki mamangda chatakiba hearing da kumda 2022 da pikiba presidential order amabu karigi thawoidabano haina court asina hangba laikhrabani Solicitor General na matam khara pibinaba haijirakpa wafam aduga mari lainana Apex Court asina mathangi hearing sahi asigi July 18 da matam piki adubu state mari asigi delimitation gi thabakti thaungi manungda pangthoknaba khanganki petitioner gi maikaida lekiba advocate G Gamaina court asida thangkiba warolda kumda 2022 da president na order hek thokbaga delimitation gi thabak center na pakhatpam thokpani writ petition asimak thakiba sahi ani haukhre adubu ngasi phawba Nagaland Manipur amasung Arunachal Pradesh ki oina delimitation gi thabak pangthoknaba center na khongthang amata lokhatpa ude adubu asanggi oina di Ministry of Law and Justice na order ama thokibagi matung ina kumda 2023 da delimitation gi thabak loisinkhre haiba wafam thangki Prime Minister Narendra Modi Manipur laklaba yai Manipur thokliba conflicts tha kul humdoi fajilakadawraba tungda leibak asigi Prime Minister Narendra Modi Manipur laklaba yai hairi thajaba yaba awangba thaki paugi source amana Luangpokpa Cricket Stadium da Manipur State PDWD na vehicle parking gallery approach road amasung security arrangement sengat saganaba asoba senphang kaya section tarakre hairi department asina helipad sengat sagatpaga loinana high profile VVIP singi security protocol ama oina ugi barricade sabagi thabak chathari hairi masigi mathakta khabam langkai maningdagi hauraga Chunrai thong phawbada leiriba lambi paring asibu VVIP gi movement mapungfana chathaba yanabagi dama pakthok chakthokbagi thabak haukhre thabak sing asi aten mamatanggi manungda loisinabagi damak masing yamlaba worker amadi engineer singna ahing nungthil khaktana akan mamongda thabak paikhali hairi Manipurda Prime Minister Narendra Modi lakpagi matangda hojik phawbagi oina state government ki maikaidagi kariguma wafam amata phongdokpa leitrabaso political observers singi maikaidagi kariguma Narendra Modi na Manipurda lakani haiba asina asumba oirabadi Manipurda thokliba term oil asida yamna chauna ahongba lakpa yai haina thajanari senga sagapagi thabak ahing nungthil khaktana paikhatbada natana Imphal da pung 12 chumna security gi oiba section thorang lakhotpa hore hairi Chingnaningai oiba mawongda ama siramle ngasi numidang mayang Imphal Police Station gi manung chana usiwada masak maming khangdaba nupa ama chingnaningai oiba mawongda siraga leiramle asi bhaksang adugi manakta angang mamasugi 80 ba amasung turaga leiramba thengnaki hairi asi bhaksang adu usiwa 80 unit 25 na thengnabadagi manang nakpa police da pau piraba matungda mafam aduda police laktuna yengchinkhre mahang mataw karamna siramlibanu haiba chapchana khangma ngamdri hairi Manipur isuda Congress ki wafam Finance Minister Nirmala Sitharaman kana yaningdre Manipur gi irang bu Prime Minister Narendra Modi na lumna laude amadi chahi ani faraglaba irang asida nomata mahangna Manipur chate haina opposition Congress na maral chirakiba wafam Union Finance Minister Nirmala Sitharaman kana yakidabaga loinana Manipur gi matangna Prime Minister na kumna yengsinbaga loinana yaifa thawrang kaya lokhali Contingency Fund oina Manipur gi damak lupa crore songa kaithoktuna thamli haina phongdokhre ngarang Rajya Sabha da senba chahi asigi Manipur gi budget khanabaga loinana senba chahi 2025-26 ki ahanba tha taruk ki board on account pass tawnaba khanarakpada opposition Congress ki maikaidagi center amasung Manipur da BJP lengak leina Manipur da chahi ani faraklaba irang asi phawba lakchinba ngamdana leiri Manipur gi irang asibu Prime Minister Narendra Modi na lumna logdabaga loinana ngasi phawba Manipur da chatana leithokli haina akanba mawongda BJP Prime Minister Amaral Chiragli
Opposition ki wafam adu Finance Minister Nirmala Sitharaman kana yaningdaba fongdokladuna mahakna hai Manipur ki oiriba phibam asi Prime Minister na mikupna homsingna yengsinbaga loinana Manipur issue amadi masibu laksinaba Central Government na lokhatliba thabaksingi matangda Prime Minister masana House da mayek sengba wafam fongdokba leikre Center lengang na Manipur da mahusagi punsida hanjilaknaba lepa leitana hotnabaga loinana Contingency Fund oina Manipur ki damak lupa crore changa kaitokuna thamli haina ju fongdoki mahang na hai Manipur ki irang asina maram oiduna lanjenari ba miyoi singi yum lising taret PM Awas Yojana gi makhada yum sanaba ayaba pikre Traffic Police na yaksang manungda lupa lakh 8 hena fine thihan ki ain kaina gari thauba singi matakda cash lising aniga kun humdoi lokhat ki Numit mangani sumna state asida pangthokkiba yaksang khumai manungda Manipur ki Traffic Police na lambi da ain kaina amadi kanglon kaina gari thauduna lakpa miyoi singdagi fine oina lupa lakh 8 ga lising maudra mari khongatpa ngamkre hairi Traffic Control Police ki pau matung ina puna chalan chaunga ga kunithoi yaksang khumai manungda ain kaina amadi kanglon lana gari thauba singda issue tawkhibaga loinana Imphal West District ta khwaidagi yamna kanglon kaina gari thauba singi record tawki Adubu Traffic Control Police ki personnel singna kumai adubu safety measures sing lokhatuna lambida khongna chaliba sing amadi gari thauriba sing asoyangam yaudana honaki hairi loisinkraba kumhai manung aduda thohaningdaba khudongthiningai oiba thodok sing thoktanaba yu thaktilaga gari thauba chaka ani panbada miyoi ahum tongsinba chahi sudana gari thauba thingba lambi gi lamlong phangba mafam sing amadi high risk area sing the traffic police sing deploy tawduna drive sing chathaki masigi mathakta traffic police na tha asigi amadagi 19 phawbada kanglon kaina gari thawba singi mathakta case lising aniga kulhumdoi lokhat ki hairi